The Arts Brindabu Great Indian Women Award Pinaba Khankre. The Great Indian Women Award Organizing Committee na sinduna tongan balamda singthaningai oiba thabak tawribi nupi singda piba The Great Indian Women Award ki damak Manipur Police ki Additional SP Thongnaujam Brinda khalagle. Organizing Committee ki Chairperson Onkares Pandey na thadorok basero lamana hai Brinda na Additional SP NAB oina Manipur da leiriba drug ki achouba issue asibu thengana bahona bada laukiba thodang adubu masak khangladuna sahi sigi oina award asigi damak tamahakpu khankibani. Award asi sahi asigi April thada pangthokadariba UN International Women's Day 2021 ga mari leina khusinnaga ni hairi. Award asigi damak tamalemgi oina USA, UK, South Africa, Kenya, Mauritius, Trinidad, Guyana, Fiji, UAE amadi Thailand na singba leibak kayadagi tongan balamda singthaningai oiba thabak tawkhiba nupi kya laki. The Arts Brinda da pigadoriba award asi The Great Indian Women Leader haiba category gi makhada pigadabani hairi. Atopa pawmana pung kunmari da mioi ahum positive oiki COVID ki ani suba web thinghausi khemsan. Hokiba pung kunmari gi manung da Manipur da general population da gi nupa ahum COVID positive oiki adumak pung kunmari asigi manung da mioi amata COVID-19 na laikhidabagi report leite. Pagalakpagi sangsa da maudrani pandasmik taruk marini. Amarom da Manipur COVID-19 gi second wave yorak tana bahona si haiba wafam Manipur Legislative Assembly gi Speaker Y Khemchan na thamkhre. Health Department ki wangang loisu oriba Additional Director Dr. Khoirom Sasigumar na thadorok pasero lamagi matungina mioi ahum adu Rims ta ama Imphal West ta ama amasung Churachandpur da amani. General population dagi positive oikiba nupa ahum adu Thawbal da ama Bishnupur ge anini. Makhoi gi contact tracing yauna medical ki oiba darkar leiba thabak sing lokhat le hairi. Amarom da hokiba pung kunmeri sigi manung da state asida COVID-19 na mioi amata sikide. State asida ngasi phawba da COVID na leikhidaba masing shahum go humra humdoi lengdana leiri. Dr. Khoirom Sasigumar gi serolasin makha taraduna hokiba pung kunmeri sida COVID tagi phaduna discharge tawkiba mioi anini. Makhoi animak home isolation da leibani. Ngasi phawba da Manipur COVID-19 positive oikiba masing lising kun mapan ga chahum kunchani thoini. Masigi manung da general population dagi lising kun manga ga chanipan maudramari amasung Central Security Force da lising ahum ga chamri kunchani pani aduga phagat chiba masing na lising kunipan ga chamapan kunchama thoini masigi manung da general population dagi lising kun manga ga changma sungna ani amasung Central Security Force da lising ahum ga chamri kunma pani hojik state asida leiriba active case masing kunipan ni masigi manung da general population da kulhumdoi amasung Central Security personnel da mangani phagalakpagi changsa da maudrani pan dasmik taruk ahumni Serolasin makha taraduna hai ngasi phawda Manipur da COVID vaccine kapkhiba mioi masing lising marphu ga chama humputaruk sukre masigi manung da healthcare worker masing na lising kunthama thoi ga chukna yankhai taruk ni ngasi hida kapkhiba masing na chatret ka yankhai ni thoi ni hairi marilena bo pawmana tamthireba COVID-19 laisat ki ani subo web mangjona na thinghona ba hona minasi haina Manipur Legislative Assembly ki Speaker Yumnam Khemchan phongdokre Rims ki Jubilee Hall da COVID-19 past event and the future trend haiba thimda ngarang pangthoki ba taramathoi suba medical society gi oiba conference Mesocon 2021 thoramda chief guest ki warol da mathaki wafam si Speaker Y Khemchan phongdoki bani Rims ki director Professor S Hantana preside tawdunu pangthoki ba thoramadu da Rims ki hana gi director L Phimate Rims ki medical superintendent Professor Aids Priyosakhi Rims ki dean Professor Brojen Akoijam guest of honor sing oina yaki. Tauramadu da chief guest oina saruk yaki ba Speaker Y Khemchan na iramdam asida COVID-19 laisat chauna sandorkhiba matamadu da lamdam asigi doctor amadi medical staff singna laukhiba thodang singbu singthaki. Rims ki director Professor S Hantana hai COVID-19 laisat ki vaccine kap ki changasi hen namasing hengat hanbana no wet ta ki chauna kan bangangani. Hojik phawda Rims ta punna mioi lakama henbada RT-PCR test tawkhre aduga mioi lising kunda ART test tawkhre. Apunba test tawkhiba masing gi chada yankhai henbadi hospital asina test tawba ngamkhre. Hojik COVID-19 pandemic ki matamda hospital asigi doctor singna ahing nungthil naidana hona khibagi mahina anoba experience ama tansin bangam ki haina su Professor S Hantana makhatana phongdoki. Atopu pawmana recommendation thanaba demand tawraduna STDC na khongjang changchinba hokre. Thintaba tawdana Manipur government na mitei maitai bu scheduled tribe list ta chalhana ba central government ta recommendation thabiu haina demand tawraduna scheduled tribe demand committee STDC na wakat mifam phamduna khongjang changchinba hokre. Thangmaiban Improvement Club ka khusam naduna Lila Singh Khongnang Khongda pangthokiba wakat mifam maduda STDC coordinating body gi convener L Romesh Maitai na hai COVID na maram oiduna sahi ama hena khongjang lep duraba matung ngasidagi amuk STDC na khongjang changchin bahawani mahak na hai singi isil naw singa tampaki mi singa gi marakta mera thaumai thamduna afaba mari thamnarami isil naw gi marakta amana tribe aduga amana general oiduna khaibung ta na ba thawung sinbiganu
ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯩꯇꯩꯁꯨ ꯏꯆꯤꯜ-ꯏꯅꯥꯎ ꯑꯇꯩꯒꯨꯝꯅ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯗꯨꯅ Indian Constitutionꯒꯤ ꯉꯥꯛꯂꯧ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ STDCꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤ हिरम असिगी मतंगदा CM गा कयारक फमिनखरे 2019 गी मार्च 4 दसु CM ना असेंबली दा STDC ना तालिब डिमांड असि मरम चाइ मरमदुना इथनोग्राफी रिपोर्ट हौजिक की सोशियो इकोनॉमी गी स्टेटस न सिंगबा असि एक्सपर्ट सिंगा तानरगा सेंटर द थाबदा माइ पांगनब कन होनरी गवर्नमेंट खोंथांग असि लौखलक्तबदगी कोविड की SOP ngakतुना मी यांखै यांखै ना सरुक यादुना वाकत मिफम असि फंबा होबनी इसागी लम ngak सेंजबा मितै मैतै बु कॉन्स्टिट्यूशन गी ngaklo पीबा हाइबसी यामना मरु ओइबा वाफम तंपाक की डिस्ट्रिक्ट सिंह चथगदरिब वाकत मिफम असि ngasi तेरा अमसुंग सिंगजमैद पांथोकनी करिगुंबा STDC ना तालिब डिमांड असि गवर्नमेंट ना ताबिदब तारबदी मास प्रोटेस्ट हाइबदी मतेक लंबी थिंगबा मैरा रैली इकोनॉमिक ब्लॉकेड टोटल शटडाउन सिंगबा खोंजंग चंगचिनगनी यलहुमी सिंगबु कॉन्स्टिट्यूशन गी ngaklo पीद्रिब फावबा खोंजंग चंगचिनबा हाइना STDC ना लेबले हाइकी